Tarasuba Manipur Legislative Assembly ki Tarahumdoi Suba Session Hayeng Dagi Hauragani Jahi Taramanga ki Matungda BJP ki MLA ani Hayeng Assembly da Sarug Yaragani Jahi Khara Asida Healthcare da Ahongba Purakpa Ngamle La na Pau Sandopikanu Haina Health Minister Punjathang Tonsing na Phongdokre Jing da Haksel ki Phibam Phagale Haribasu Tamenglong District Hospital dadi Awat Panapik Thalle Kurumjari, ISTV ki pau miyeng tabiri besimbu taram nokjari, hauzik pau sanjong pijari. Tarasuba Manipur Legislative Assembly ki taraga hundoi suba session hayeng dagi hauragani. Jahi taraga manga ki matungda BJP ki MLA ani hayeng Assembly da sarug yaragani. Makoy ani edudi Thangmaiban Kendra ki MLA Kumukcham Joy Kishan amadi Thongju Kendra ki MLA Thongam Bishwajitni. Lakliba Mars ki tang mari phawba chathagadoriba Assembly mifam asida punna numit taraga mathoini sitting legani hayeng ahoba numita governor ki address pigani supplementary demands for grants lisingani taramanga tarataruk budget estimate lisingani taramanga tarataruk amade demand for access grants lisingani taragani thoi tarahumdoi present tawgani tangkun thangju numita sitting leiroi ningthaukaban numit tangkun gani thoi da obituary reference pangthokani Tangkun go humdoida question hour supplementary demands for grants lisingani taramanga tarataruk amade budget estimate lisingani taramanga tarataruk ki matangda general discussion pangthokani Manipur appropriation number 1 bill lisingani tarataruk introduce tawgani Tangkun ga mari da appropriation number 1 bill lisingani tarataruk pass tawnana ba khanagani tongan ba sitting labor numit singda department singi demand for grants ki matangda khanagadauri Mars ki tang ahumda Manipur appropriation number 2 bill amade Manipur appropriation number 3 bill puthokadauri tang mari da bill ani asigi matangda pass tawaya pra haibadusu khanagadauri Medical department pu kanagumba kharana hakthengna natraga nakoinana lana sandokpasi laibak thibani Sahi Kharasida Healthcare da ahongba lakliba asina achauba khudam amani haina Health Minister Punjathang Tonsing na phongdokre ngasi Kalapahar da Public Health Center amagi building miyam da khushinabagi thoramda waphamasi minister na phongdokhibani thoramadu da IFCD minister ngamthang haukep Kangpopi Kendra ki MLA Nemcha Kipgan Cycle Kendra ki MLA Yamthong haukep Family Welfare ki Director K. Rajo, Health ki Additional Director S. Ranjitsu Sarugyaki. Punjathang Tonsing na Center Asigi Awat Staff amade Quarters Thanana Bukhonari Loinana Ambulance Amasu Piragani. Medical Department Family Welfare amade National Health Mission Punna Chatmi Naduna Ana Layangi Lamda Achawa Hong Balak Pangamle. Bharat Pumbagi Oinasu Manipur ki Healthcare da IMR hanta hanbagi thangna na chahi ahum mana phanglabani ahong ba kaya laklaba matamasida department asibo lana uhannaba hotnadabana te haike public nuksiba healthcare service tasengna best performance healthcare service asisu jenglaga sida phaba primary center khangde commercial center khangde district hospital khangde all Tamenglo, Hul Chandel, Senapati, Sadar Hill, Chuchanpur, Thobal, Bishanpur, Loinavak, Kangpo Pega, Kanosi, Kanodo, Bore, Biziribanga, 3 sub-divisional hospital oina, declared Ramani, Hosik Asisu, Equina, Laptona, Budget, Loracanda, Tabahorama, Torani. IFCD Minister Ngamthang Haukipna. Nadabamina Dr. Givelu Kangdabani, Anabasina Dr. Singbu Laigum Kalibani, Ngasi Miam the Kushinariba Center Asi, Akoibagi Miam na Isagini Kanda Tamna Honagadabani, Dr. Amadi Nursing Nasu, Lying Balak Liba Muising, Ningtina Loina Bigadabani, Government na Analaying da Achoba Meeting Tamduna, Jingtam Kaidana Paikat Liba Tabak Asida, Miam Nasu Cooperation PBYK. Nadaba missing the day, Dr. Givelu Kangdabani. Court case later basina message ki value khang da bane anawa patient sing di doctor have sidi school gum na u bane doctor sine is phan bangam gine ya masale im bane
aduna doctor sing nurse sing na patient sing se anga balak pa sing balak pa jai laire balak pa jai ina khun balak pa jai ama morsu doctor nurse sing na area de ba patient se hospital la pura ko matam da fajana jing biraga phaina ana ba se phana ba hona bi ba masi ai appeal tawninge Amaramda Manipur Sarkar na health sector da ahenba meeting changduna jingi manung hanjinba mafam sing yauna Manipur da analayang ki thabak sing khumang choksinba ngamle haina ngaihak leitana media da phongdoklabasu Tamenglong District Hospital da di awat pakaya leibadagi lamdam adong ki praja sing penadre hiram side report ma Jengi manung hanjin ba mafum sing da fawa specialist doctor sing le henduna ana layang gi thabak sing ningthina mafum fana chokol hale haina Manipur Sarkar gi mari leinamba singna ngai hak leitana media da phongdok labasu ISTV news na akanana Tamenglong District Hospital da tiziluba matamda District Hospital asida specialist doctor amata leiramdre masina marum oiduna operation theater leijarabasu operation pangthokpa ngamdre lamdam adungi nupi singna angang unabada phawba kudong chadaba kya mayoknari hospital sigi medical officer tara manga leibagi manungda ahum mama PG course satkibadagi award pakya leiri district hospital asida nurse ki masing kuntra leigedabagi manungda mapan khaktamak leiri pharmacist mari leigedaba adusu amakhaktamak leiri lab technician amakhak leibana mi yamna layeng balakpa matamda nangnadabadagi chawna khudong chadaba kya mayoknari ambulance ani leibagi manungda ama yakhidre atopa ama leiriba sisu ka hena afaba nattabana matam gi oina semjin duna sizinari aruba case lakpa matamda hospital asidagi atopa mafam singda refer taunanaba afaba ambulance ama darkar oide district hospital asida leiriba blood storage center asisu mapung fana temperature maintain toba yaba blood bank ama oidabana masigi chapchaba kanaba phangba ngamdre district hospital asigi campus da national rural health mission gi makhada lising ani subna tarau humdoidagi saba hokiba conference hall asi sunga sifawba loisindana leiri amaromda Tamenglong district hospital asi duigaluangda hongna na balising ani subna taruk amasung taret tagi hauna famung yangkhai leiba mapung faba hospital ama ohennaba saba hogalakiba adugi marakta amukhana district hospital asibu famung chama leiba hospital aba ohennabagi pandam da makhatana pakthok chawthokna saba horkibadagi ngasi fawba mapung fana loisinba lamdam adongi miyamna phongdorpada hana famung yangkhai leigadaba hospital ama oina ningthina mapung fana saba loisilaba matungda kona amuk hana pakthok chawthopagi thabak asi paikhalamlabadi sarkar gi achumba khongthang oigadabani hari Manipur Sarkar na ching amadi tamgi mafam singda health sector mapung fana chawkhale hairiba adugi mami adu Tamenglong district tasu tahan biba lamdam adongi miyamna pamli ISTV News Gidamak cameraman Zent Sarma Galoinena Paudam Jariba Sunil Kumar ISTV News Tamenglong Hayengdagi Hogadoriba Assembly Session asigi question hour khakta natana maroiba session amadi bill kaya puthokpaki matangda khanagadoriba se miyam na mapung phana khanghanaba ISTV network na live telecast tawhanaba speaker amadi chief minister da hijakre miyam gi khalaga yarakani haibagi thajabelai haina MLA Joy Kisan ngasi ma ki mayum da pangthokpa paumi singa unabada phongdokre hojik democratically oina akoji democracy chatpa lamni opposition gi phongdokning ba lingi mayam haining masindu transparent oina uhan ba se lebak sigi seng mathokta nataduna akoigi star question gi matek tugak live tharaga yamna luriba budget mi phonda pass tor biching se masi uhol loi khangal loi haibesidi lonja lap thuneng hairu dabagi maram le aduna paliba government sina asumma apaba khongthang tawi akoi gi ching tamda changmananiba miyeng yengi aduga akoi gi minority gi Manipur le minority muslim ichenau singi chakho tharangda akoi yam phajana chakhatli chakho thorang paikhatli asumba mayam se piningba hujik khabar da kagaz da akoi ching de yengchen bidre adagi muslim minority tawdre habi singse masi assembly da shengdokna ba tanja lobudun hena apaba khongthang oigani Mana makatan haikibada assembly mifam asida planning department works department amadi consumers affairs food and public distribution ki matangda issue kaya pukhatkani haiki under 2015-16 ki supplementary budget works department ki da budget pass tawdorib sidai da
Honorable CM की केंद्र, Honorable Works Minister की केंद्र, अरो कोई की Honorable Speaker की केंद्र ता 4 crore happy. अदुगा लाइरिबा कांग्रेस की MLA आते शिंगसी थी नुमाइना अमता हाप्ते शोआ हाप्ते केंद्र में हम शोआप्ते यावी अकोई ओपोजिशन ने तो असी पालेबा गवर्नमेंट सिगी अपाम बनी मकोई के हाप्ता बाइब दो मकोई ना ओजसनु कोई ओपोजिशन केंद्र दा चाथुंग लेदा कोई मधुगी चाथुंग थुंगते ना कोई कंप्लेंट तौरoi अदुबु लाइरिबा कांग्रेस MLA सिंगसिगी थुंबीदबा हाइबसे मधुदी मकोइना मकोई लेजरमगनी मकोइना हाइबंग हमजदबा लेरमबतु सिंगदो मधु मकोई वाफम ओइसिनु अदुबु हाइरिबा सिंगसे मकोई हाइबंग हमजद्रिबा कांग्रेस MLA सिंगदुगी तारुतसु आइना मकोई दमदैना हाइबिगनी Protection of Children from Sexual Offences Act listing ani taraganithoi amade Juvenile Justice Care and Protection of Children Act listing ani taragamanga haibasida nomagi oiba workshop ama chingmairongda leiba Hotel Grand pangthokre Manipur Commission for Protection of Child Rights Imphal Manipur amade National Commission for Protection of Child Rights New Delhi na punna sinduna pangthokiba workshop hongdokpaki thoramda Social Welfare Minister A.K. Mirabai, Social Welfare Ge Principal Secretary S.K. Devvarman, IGP Range 1 Clay Khongsai, Delhi Commission for Protection of Child Rights DCPCR Ge Chairperson Arun Mathur amade Assam State Commission for Protection of Child Rights Ge Chairperson Runumi Gogoina maruiba miyosing oina sarugyaki. Social Welfare Minister A.K. Mirabai na Awang numpok lamdamda nong makangdana angang singda chathariba miyot minay asi thingnanaba district level singda lairiba child welfare committee sing mapangal kalhanba mathautai workshop asina angang singi hak kannaba honabada achauba kanaba piragani haiki koi lairiba ek asina koi lairiba pikliba angang singbo yamna matam sigi koi makoida ana sexual harass toba amadigi koi kone abuse toba asugumba kaya sing sidegi ngakthokna bagida makta angang sing si pokcho eki makada lokhatliba koi lairiba ek asina bound toraga piriba asugumlaba ek asigi matangda munna khanana inaduna koi punna khangminaba amadi pikliba angang sing lekhong gumlaba makoi gi brain da koi state sigi togan ba crisis mayam singje changiduna makoida stage anauba wakhalon mayam singje thoglap nabagi ona tenabada sakhigadra haibagi akiba nunangba kaya singase si lebena maram moraga asi pangtholiba asigumnaba workshop ni Principal Secretary S.K. Devvarmana Manipur lairiba civil society organization sing amade nupi singna pandam ama phangnana bahonabada pikliba angang sing puthoktuna khongjang changsin bada siznaba amade jara henbaki khongjang changsin hanba lalauba singna angang sing lalauba yahonbaki thawong chathariba si tokkadabani haiki 8-year-old children putting guns in their hands. What is the difference between them and the so-called ISIS people we talk about who show videos of young children shooting people, killing people? Same thing is happening here, though on a lesser extent. And if we don't stop it now, it will keep on increasing. Miyam da mapandagi may layduna piriba sida changiba senpham sing ningthina amuk khongat pangamnana bhona bada praja singbu bhab tahan batangai fade haina MSPCL के Managing Director N Saratna ngasi Hotel Classic ta pangthokpa taragataruk Suba State Advisory Committee of Manipur gi mifamda haikre mana makhatan haikibada Manipur da maigi system asi matam amada lairamba phibam aduga yengnabada hojikti yamna ka hena phibam phagale mai puslakna bagi damakta di karishu awaba leitre haike Posi phanamba tor mayam phare kumti trai bane koi we targeting for 24 definitely will be able Tobodabu housing ladies is 300 crore plus never. Koi lady mai si. Tawri first is that going success ho gaya hardi. All around department and secondly from the consumer side. Si darkar hoye ba. System le rahe ho ji koi. Adu ba koi infuse hard system le the public complaint we tolerate it. Yes, there is a mistake for us. Hojiti boy le rahe ba. All systems are in place. But partly copy guru masi commercial ni for every money we spend, it has to have a return. Other I go to Balibak, they go to Praza and Pirakanda, Praza, the weekend, no good run to Joint Electricity Regulatory Commission for Manipur and Mizoram Amasung MSPCL na sinduna pangthokiba Advisory Committee gi mifam aduda Regulatory Commission gi Chairman R.K. Kishore
MSPCL amadi MSPDCL gi maroiba official sing senior citizen kaya yauna tongan ba miyoi kaya na sarugyaki Regulatory Commission gi chairman RK Kishorna Hauzik miyam da mai piriba asida aremba da mangliba mai asigi tax matau karamna khongot kadagi haibadu mifam asina kupna khanaduna aremba da mai mangdana phona gani haki unauthorized मैम से अच्छी फैक्टर से लेबा अदु मैम दो कोई कमाई तंग डिपार्टमेंट मतम चाना मदु लोसिना बायना अदु गिदम तो आइना मोइदा हंगे अदु मोइना हाइबदा मसी कोई 2016 गी मे सी बौदे मोइ लोरने हाय अदु लोरगा दिंगा सगी मांगो चांग हम हंदरागा सगी रेवेन्यू कलेक्शन से पुसअप तोरकांदा स्टेट सिगी अफबो ओइने नाइ सुम थमजगे अदु गी नमतने कोइ मीटिंग तौरसे Amaronda Manipur gi mai gi phibam phagat hangani haiduna leiriba MSPDCL asi senja thumjan haraba leitalai ramadi consumer singda namthak tawba corporation oire haina Mercyland Development Committee gi secretary MD Basir Khan Amaral Siri Mantri Pukri Bazar Community Hall da pangthokpa paugi mifam amada Basirna thasi ki taraga tarukta committee asna konba mafam singda corporation ki mioi singna consumer singda AB cable sambal lakpa singna sel lauram badagi miyamna phaduna IAD4 gi SO staff sing laktuna numit aduda media gi mamangda yanaba puraktuna makoina lauruba senpam sing handokhan bagaloinana hana lauksin khibasing handokhan gani haina SO na daita lauki adubu division asigi deputy general manager na media da sel loba leite haina sengdorok pasi aranba yumpham yaudabani hiramasi matang da February kun phawpa ki manungda sengdorak trabadi lebak miyam galoinana khongjang changsinaba sem sare haiki मियाम दगी हेन पैसा खोंकनब करप्शन हारब MSPDCL की लेरिब स्टाफ सिंह दगी सेक्शन व्यू अदुगा अखोई मर्सिडेन एरिया दा लेबो प्रजा सिंह यामना कंडेम तवी MSPDCL की स्टाफ सिंह स्पेशली ID डिवीजन 4 की स्टाफ सिंह मरमदि नहान तांग तरह तुक्ता फाकिबा मोगी कंट्री वर्कर सिंह ने सुरम थबक सिंह नमित अदुदि ngasi phawba loinamak difang tawdana mai thanba khara thandaba khara consumer सिंह की मरकता यामना वखन नुंगाइतबा चरांगनबा फावबा लोइनना याम नुंगाइतना अखोगी मर्सिडेन एरिया दा असिगुंबा अवाबासी अखोई चिथिंग हंगदना लेरी मियाम की मिहुत ओरिबा सिंगना केंद्र की मरोय बलंबी सिंह निंगथीना सेंबा ngamdrabadi राजनीति तौबकी अर्थ थोकते हाइना MLA RK Anananga से क्वाकैथेल दगे निमथिंगजा कारोंग फावबगी लंबी कोइलास थारिबगी फिबम यंगसिनबकी खोंगचत्ता पाउमी सिंग फोंदोक्रे माना मखातान हाइकिबदा कैसामथुंग केंद्र अमदे नाउरिया पाखंग लाकपा केंद्र अनि की लोनबा यामना मरोयबा मफम अमा ओरिबा लंबी असे मियाम की अपामबगी मतुंगिना सेल लेतना सेंबा होबनी हंदकी बजेट चप चाप सेंफम हापनना बतकनरगनी हियांग थांगदगी कोदोम पोकपी अमदे क्वाकैथेल दगी चिंखु रोड फावबगी लंबी असिसु PMJSY की मखादा सेमनना बहोनरी हाइकी कहीं हियांग थांगदगी कोइना नंबोल चके है तार कोई की कोदोम पोकपी लंबी च तार किलोमीटर सी लाकदब से किलोमीटर कुन तरा मात्रा तो सी नियरली कुन मुकी में आसे 10 किलोमीटर दिस साइड 10 किलोमीटर कोई क्वाकैथेल दगी ना केनो से कोदोम पोकपी मालो मखा है तारे सी सेव तवे सी अपग्रेड तौरे मचे खर से मनतना 2004 रे हुजि पाउद अम सेंद्री अन मसी लिंक रोड सी अमरो एब लिंक रोड नि सी हनकी केनो सिदा बजेट सिदा हाफनिंग है तार आइडिया हम सेंग हाइजर सी तौदगदी आर्थ थोकतेना कोई केंद्र की लंबी मेजर रोड सिंग सेंदना मसिदा कोइना राजनीति तौसे आई तौबो पामद्रे है तारे मसे कोई गवर्नमेंट ने अदो गवर्नमेंट ओपोजिशन रूलिंग आई थीदना मसी म्याम से सेमनिंग एना याम स्ट्रांग व्यू पी ngasi पिजरिसने कोई मिनिस्टर तानिन खले कोई ऑनरेबल चीफ मिनिस्टर सी मैटर से कुबने येंगा सी जस्टिस तौबिरकने ना इन खले ngasi khongchada tu ta sarugya khiba kaisamthong kendra ge MLA Laishum Ibomchana lambi semba gi thabak asti engineer singna ningthineng singadabani thikadar singna apamba mongda lambi semhaloidabani haiki मागे नि लेबी प्रजा सिंना अखोइना होदि जरिबसी अखोइ आरके इबानी ना तोजरिबसी अखोइ थागत पिनि खल्ली अदु अखोइना नबु तोसमनि मसी करगवा पैसा फंगदोन कबोते अदुना ठिकादार सिंह याम सेक्शन ना तोबिबा पैसा गिने खनबी दबा खेनोंग खनबी दबा अदुगा जिनार सिंहसु यानिंगे थबक सुबदा इसमै मतुइना अखोइ ठिकादारना हुगुसे यानदनबा संगगा लेगदबनी अदुगा मगी तदन यंगजो बिबा अदु मतुं चथरगदी अखोइना पामीबा लंबी फंगनी थाजे
ड्रग सिजनब मियोइसिंगना ओवरडोज ओइरकपा मतमदा कन्ननबा सरकारना लेमना गवर्नमेंट हॉस्पिटल दा फंगलिबा हिदाक हॉस्पिटल अथॉरिटीना लान सेंदान लंबी ओइना सिजनरबरा हाइबगी जिंगनबा लेरे हाइना कम्युनिटी नेटवर्क फॉर पावरमेंट कोनगी प्रेसिडेंट आरके नलिनी कांतना फोंदोकले मणिपुर प्रेस क्लब पांथोकपा पाउगी मिफम अमदा नलिनी कांतना हिदाक असी गवर्नमेंट के हॉस्पिटल सिंग यावना रिम्स ता लेमना फंगहले अदुबु हौकिबा थौदोक अहुमदा जेनिम्स अमति रिम्स ता हिदाक असी लेमना फंगहनबगी महुत्ता सेंदान लंबी की मवोंगदा थवोंग चथरंबा कोनगी वॉलंटियर सिंगना हथेंगना थेंगनख्रे हिरम असिदा मरी लेनबा अथॉरिटीना येंगसिनबियो हाइकी नत्रगा हॉस्पिटल की स्टॉक मेंटेन तौरीब मीगा स्टाफ ऑन ड्यूटी की मरक्ता कम्युनिकेशन गैप लेरिब्रा नत्रगा मपान की ब्लैक ता तांगना लेहल लिबा पोतुदा हेल्थ केयर प्रोवाइडर किसु कमीशन यावरब्रा हाइबा चिंगनाबा मा फावरेबा चिंगनाबम जु थोकबा मरमदि फ्री दा ऑलरेडी इनफ स्टॉक लेरिबा हिदासी पुथोगा कापी बगी मोहता लेहल ले नत्रगा ना मोइना कापी रगना मोहत लंजलो हाइलेबा अखोइना मु करी है तारे ड्रग चाबनी है ना उबीबदगी चथरीबा डिस्क्रिमिनेशन सिबुदी अखोइना मु उरीना ड्रग चारंबा मियोय अमोइना अखोइना हेल्थ कैनो केयर प्रोवाइडर डॉक्टर नर्सेस सिंजे हेना तुगसना उरेबा मरंदि मी अमगी लाइवन डेट की एडवांटेज लौरगा लीला सानारिबा मोगी एटीट्यूड तुदी ड्रग चाब अमदा बुक सिएंदेबा अदुगी एटीट्यूड तुदी JCILPS na changshiliba poster campaign amadi street corner meeting ngasi Bisnupur district ki tongan ba mafam singda pangthokre Nambol Bisnupur amadi Moirang Kaithel da poster campaign galoina na street corner mifamda resource person singna wangangki ngasi upung tare lom taba matamda singjamai da leiba okram pisak kauba mioi amagi yumgi thongal da Chinese hand grenade amalairamle police na aswai angam yaudana lokhatkre Saparmaina police station की मनुंग चन्नलेबा मोडबुंग की प्रेसिडेंसी कॉलेज की मैन गेट मनक्ता सखंगदबा सिंगना बॉम्ब पोखाई हन्ना बखोनरमले पुलिस ना मतम चाना पाउ फंगबदगी बॉम्ब एक्सपर्ट की कांगबुगा लोइनाना असोय अंगाम यावदना लौथोकलबा मतुंगदा पोखाई हनख्रे अमरमदा बॉम्ब थमलंबा थवोंग यानिंगदबा फोंगदोक्तुनंगासे मोडबुंग कैथेलदा मियामना वाकत मिफम चथख्रे मोडबुंग विलेज अथॉरिटी मोडबुंग यूथ क्लब Modbung Women's Union Sinduna Chathakiba Wakan Mipam Aduda Modbung ki akoibada leiba tongan ba phurup sing amadi school gi mahroi kyasu sarugyaki Women Union ki luching bi amana college gate maya da bom thamlamba thawong hakjinna lawi karigidamak bom thamlamlibanu haibadu mari leinaba singna numit humni gi manungda sengdokadabani hari Our presidency college is there and high school is there, Omega school is there, so many schools is there. In the middle of that, the plant is, and above of that, there's the army camp also. So we strongly condemn, we want to know on behalf of the women of Modbung that please clarify whoever he is or she is, please clarify it within 3 days. KNF की अथुबा मिफम अमगे सर्कुलेशन लौरुई हाइबगिदमक थासी की तरह हुमदोइदा तपोन नगा खुलगी नामरीना पानीखेटी विलेज के चेयरमैन नर बहादुर अधिकारी माकी लोइना बी अमसुंग मचानुपी अहुम फुरमबगी थवोंग MLA नेमचा की ग्याना पेंदब फोंदोख्रे ngasi MLA na Christian Hospital da laying liba asok pasingi phibam yengsinbaga loinana laying na bastel gi mateng pikre Purup kaya lairiba lamdam asida asigumba kahenba thodok asina nungsi chana na lairiba asida akaiba pigani adhikari gi loina bi amasung machanupi ahumda khutharamba thawong asida MLA na hena nungaitaba phongdokpaga loinana nupi da khuthaba haibasi ain gi wangmadani maral leiba singi mathakta chapchaba action logani haiki chairman amasung mahaki imung manung phuramba thawong Kuki National Front amasung Kuki Students Organization Sada Hills nasu yaningda phongdokre Impal West Police Commando na Kaisham Part Bus Parking dagi United Comram Revolutionary Army ki Corporal ama phare hari Police Department ki PRO gi Cherol amana Phagalaba mioi asik maming Ngultin Thang chahi kunthagataret Jurachanpur gi Tuibong dagi ni hari Hoji Pawmerthana ten break amatang Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal
adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shiraf sijinabiu adongi awaba punama koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi najingai da saksal hobana hena fai Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 a.m. to 2:30 p.m. Duration 1 month. Subjects mathematics, science, English grammar, social sciences, Mathematics and Hindi. Iramdam asigi ahan boyno puthokjaba sangai plastic storage tank sizinnabi yansinaba potlam yawdraba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana henaba makhal khudingi apamba machu sing fangbigani break matungda amuka na taram nokchari makhataba pauda Desam Thobal District Council gi nauna thau punana bakhalaba thomi sing ngasi Thobal wangma tabada laiba Manishang Primary School da wasak lokre thoramatu da Desam gi head office ki president Moirangthem Angamba advisor W Islaudin Thobal District ki hana thau puramba singsu sarugyakhi President Angambana lamdam amapu achumba lambi da puba made mairoi singi kaitharakli ba lamchat chaja chumthokpada naha oiriba singi chawraba thodang lei ngasi wasak lauraba thomi singna thamoi sengna leibaki amade mairoi khunai gi damak thawak tawsi haiki Thoban district sahulan ba Thoban district leiba naharo singa simika tholak ba Thoban district leiba meya masi anoba puchi maing amada ngalak pa haibasiga Thoban district leiba youth sing naharo singa sinamika tholak pa Singat Kendragi MLA Jinswan Haujo PCC ki member co-opted oina khanbada MPCC ki president ayaba pikre hari lamdamasi ki mangtharakli ba travel gi lol singbu yokhatnaba hotnabagi damak ISTV news ki staff reporter Maisnam Surendra da Professor Subha Krishna journalist fellowship piragani haina Tribal Endangered Language Promotion Board ki convener Dr. T.H. Chandramani nangasi Oriental College da pangthopa paumisinga unabada phongdokre February ki tang kunga mathoyasi International Mother Language Day oibana numit asida banamadi general strike amata tawbiganu haiki Surendra Singh ISTV reporter da ko piragani magi clipping na sakba loan singna 2009 ki at last extinct oi create report maram chana Bharat Sarkar amadi Union government da appeal ama tawbagi damakta hariba clipping asibu ekona kankalaga asi Professor Subha Krishna Memorial Fellowship Award for 2016 ISTV da piragani Varanasi da hayengdagi haugadoriba All India State Government Employees Confederation ke National Conference da saruk yarunaba Higher Secondary Lecturer Association ke General Secretary M Joy Kumar ngasi Imphal thadokre Manipur government ke employees singna thingnariba khudongchadaba kayagi matangda mahakna mifam asida pukhatkani hairi Drug lana shisnaba thingnaba paksana awareness pibagi tangai fadaba leire haina Manipur University ke Vice Chancellor H Nanda Kumar na ngasi DM College Teachers Association ki hold the pangthokpa Drug Abuse Prevention Awareness Forum da haikre National Human Rights Commission ki meeting makhada Manipur University Department of University and Higher Education Manipur na sinduna pangthokpa forum aduda NHRC ki Joint Secretary Jaydev Singh Higher Education ki Commissioner P. Wi-Fi, NAF ki SP RK Tutu Sanana Marueba Musing Oina Saruyaki. BC Nandakumar na drug lana siznabki chaitheng asi mipung khuding makta phangi haiki. Manipur Legal Services Authority ki lamjing makhada All Manipur Nupi Marup Konthokjam Area Committee na sinduna nomagi oiba legal awareness thoram ama Haikruzam Mamanglekai Community Hall da pangthokre thoram aduda Imphal West ki Chief Judicial Magistrate Ed Nautne Sori Nupi Marup ki advisor Thambal Macha Kabuisu Sarugyaki Oriental College ki Oja Taruk transfer taunaba sarkar na thokriba transfer order ase tang kunga mathoi phabu ki manungda handok trabadi College assi ke students union na
दाबी कया तौरी यूनियन की सेक्रेटरी एलापोना ओजा सिंह तोइना ट्रांसफर तौबना महरोय सिंह चाउना अकाइबा पीरे हाइना यूनियन असिदा पांगथोखिबा पाउगी मिफम अमदा फोंदोखरे मोइरांग कॉलेज की ओजा तरा मंगा लेबगी मनुंगदा तरा मंगा मक ट्रांसफर तौखिबगी मायोक्ता कॉलेज असिगी महरोय सिंहना कॉलेज कैंपस तवाकर मिफम चथखरे यूनियन की जनरल सेक्रेटरी अरिबम रोजेश शर्मा गवर्नमेंट की नियम की मतुंगिना लेरिबा कॉलेज सिंगी मनाक नकपा ओजा अमा नत्रगा अमदगी हेन लेहनबा हाइबा वाफम लेना लेना कॉलेज असिगी मनाक नकना लेबा ओजा यावना ट्रांसफर तौबा हाइबसे गवर्नमेंट मसाना सेमजबा नियम थुगाइबनी हानगी ओजा की अवाटपा फाउबा मेंसिनद्रिंगैदा ओजा मयाम अमा ट्रांसफर तौबा हाइबसे महरोय सिंगी करिमता खंदबा थवोंगनी अथुबा मतमदा ट्रांसफर ऑर्डर कक्त्रबदी अकनबा खोंजंग चंगसिलगनी हाइरी हायर एजुकेशन की डायरेक्टर ना थासी की तरह का माथोइदा कॉलेज ओजा सिंगी पोस्टिंग की नोटिस ता ऑल मणिपुर कॉलेज टीचर्स एसोसिएशन ना आयत पलैते अदुबो सरकार ने सेमजखिबा पोस्टिंग पॉलिसी बो सरकार मसाना थुगाइरोइदबनी करिगुंबा पॉलिसी असिगी वांगमदा तौरक्लबदी एसोसिएशन ना तुमिना लेथोक्लोय एकेडमिक एटमॉस्फेयर लेताना लेहन्नबा नियम चुमना थबक तौदुना चेक्सिलहोगदबनी अमरोंदा ओजा सिंह सु मसा मसागी अपाम्बगी मतुंगिना पीखिबा ऑप्शन सिंह अदुदा नोटिस अदुगा चानै नत्रगा चानदे हाइना डिपार्टमेंट ना पीरिबा मतंगी मनुंगदा अइबा चेरोल पिसिल होगदबनी हाइरी यूनिवर्सल फ्रेंडशिप ऑर्गेनाइजेशन UFO साउथ वेस्ट हेडक्वार्टर नंबर 1 मोइरांग ngang तरगतरु सुबा राइजिंग देगी थौरम ngasi पांगथोखरे थौरम अतुदा UFO की प्रेसिडेंट ओइरंबा आरके मनीषना की मफमदा इकाई खुमनबु उत्पक लोइनना मैतै इपा इपु सिंह लमदम असिदा हिंगमिनरिबा फुरुपचा सिंह नुंगसि चानना हिंगमिननबा थौनिखि ngasi की थौरम अतुदा ngang जिला परिषद के मेंबर मुतुम बीर चंद्रा मोइरांग मल्टीपर्पज हायर सेकेंडरी स्कूल की प्रिंसिपल ओइरंबा तोंग्रम मंगलेम साइंस सेंटर तागेल की थांगतागी चीफ कोच लाइश्रम राजेंसु सरुयाकी सिंजू योखत लुपना सिंधुना अप्रैल 3 तारामरी फाउबा लमलाई केंद्र की मनुंग चन्ना लेबा नुंगसी कोल पार्क त पांगथोकदौरिबा अपुनबा मणिपुरी सिंजू फेस्टिवल दा सेनापति डिस्ट्रिक्ट की स्टॉल सिंह हंगनबा होनगनी हाइना बीजेपी शेड्यूल ट्राइब मोर्चा की नेशनल वाइस प्रेसिडेंट हाउकलेट किब्याना फोंदोक्रे ngasi फेस्टिवल कमिटी की चेयरमैन केएस मेंजोर अमसुंग कन्वेनर राकेश नाउरेमना हैंडबुंग द लेबा हॉलकोलेट का उनाबदा वाफमसी फोंदोकिबनी जिंगमी तमी पुमना मकना सरुक यातुना फेस्टिवल असी मपुंग फानना होनमिनसी हाइकी चेयरमैन केएस मेंजोरना लमदमसी की अपुनबगी सक्तम सागतनबा फेस्टिवल असिना होनगनी मणिपुरी खुनाई की सक्तम कन्नबा अखोय खुदिमकना होनमिनसी हाइकी कन्वेनर राकेश नाउरेमना फेस्टिवल असिगी मनुंग चना फुर खुदिमकी नाट की ओइबे थौरम उत्पयागनी फेस्टिवल असिगी पाउजेल पुबा खोंगचत अमसु फेब्रुवारी 23 चांदेल डिस्ट्रिक्ट की मनुंग चना लेबा क्वाथा खुलदा चटकनी हारी ओप्पो कैमरा फोन की तोंगान बा सीरीज सिंग असि पाउना इंटरनेशनल मार्केट लेबा सेल पॉइंट ओप्पो कैमरा फोन की नॉर्थ ईस्ट की एमजीएम सुमित अग्रवाल ना लॉन्च तौक्रे सुमित अग्रवाल ना फोन असि स्मार्टफोन सिंग की हेन मगुन लेबा इंडिया की फोन अमनी फोन असना कैमरा की असेंग रिजल्ट फंगबा ngami 50 मेगापिक्सल फाउबा सीरीज ले हाइकी हेरो मोटोकोरी लिमिटेड की नौना पुथोकपा हेरो ड्यूट अमदी हेरो मेस्ट्रो चिंगमैरोंग ममांग लेकाइदा लेबा स्टर्न हेरो दा लॉन्च तौक्रे थोरमदुदा सीनियर एरिया मैनेजिंग राकेश कुमार स्टर्न हेरो की सीईओ सिनाम प्रीतम सु सरुयाकी प्रीतमना मणिपुर दा गाड़ी हुरानबगी थौदोक कया थोकलिबासी ngasi लॉन्च तौरिबासीदी हुरानबा ngamlaroi हाइकी न्यू कैथल मानबी मार्केट सेट ताहौकिबा अहिंगदा नन मणिपुरी अमा सीदुना लेरंबदगी मसक ममिंग खंगदोकनबा रिम्स की मोकता थमली पासोई पुलिस स्टेशन की ओसी की चेरोल अमना मियोयसी सेंटीमीटर 4.50 वांगी मसापाई मकोक तांगी कुलै कुचुनी ममाई सांगी विंड प्रूफ जैकेट अमा लेले ग्रे मचुगी खोंग्राव असांगबा मसेली हाइरी हाइरोक चिंदोन पोकपी एरिया अमदी थंगनना लेबा मफम खरादा ममांग चही के इसिंग इचाउना अकाय तोय थोन खरबा हाइरोक की नोंपोक लंबी की तुरेल सिंगी मथक्ता सारंबा चिंदोंग पोक थोंग तुरेल मचा की थोंग नामुखोंग थोंग तेखरबा था तरुक तरे सुरबा फाउबा सेमगत छागतपकी थबक हौद्रे
Nongju tha laktringai athuba matamda lambi thong semjinbinaba Jingdongpok Ideal Top Youth Club na Marilenaba Department singi pungning chingchili. Amaromda Ijawaduna Hairok Turel Khongda Saba Hairok Dam Akayatoi Thoki Badagi Amukhana Tabak Suba Hauribasi Hanagi Atek Akaigi Matakta Semgat Pagi Mahota Inau Noba Ama Oina Quality Lane Sabina Pungning chingchili. Hairok Part 2 Water Supply Scheme Asisu Marilenaba Singna Yangsin Biu Haiki. KSCP Military Joint Committee tha asiki amada phamkiba General Council ki mifam amana Staff Kanglei Mission Kauba Lanjang ama chathanaba warep lokre hairi Loop asiki President Thaubalwangi Cherol amana Mission asiki Commanding Officer oina Major Koro Mangang Bukhan Mission asiki manung chana Agriculture History amade atai loishang sing Education Health Sports Art and Culture gi lamda chakhat hanaba Government ki mari lainaba department officing amade private sector da thabak tawriba loishang singna khunai si kanbada achobu thodang lohannaba thorang paikhalagani lamchat kamba nupi oibi ke ikai khumnaba sokpa hingbagi hak sokpa khunai gi chatnabi ki mayokta leiba thabak thongdok singdasu lupna mission asi ki makhada kanba mityang changani Amaromda Janim Samadi Rimsta Anaba Singbu Pukning Chang na laying bagi mahota Tabak Hapa Thika Tauba Supply na Jingbada Pukning Changduna Senja Tumja Tauba ki Paulere Hiramasidasu Loop na Tijinba Horakani Private Hospital Clinic Laboratory Singda Government Hospital ki Doctor Amade Staff Singna Mathau Tauriba Anabada ki Sel Hena Lauriba Sida Midyang Changlakani Hari Ngarang numidang pung taraga mathoirom tabada konung mamangda hangba grocery dukan ama mai chakpada lupa lakh kunlong ki pochai amangata thokre dukan adu ki mapunadi sakangdaba singna mai tharamba oiramba yai haina chingnari mai chakraba dukan adu ki mapuna wangkhai tokpam laikai dagi nomai them sambhu chai nipuganipan apokpa manigini sambhuna phongtorpagi matungina dukan gi awang thangba shutter gi makhada upak machet amana ahoba melaga thambadu lautoklaga kanagumba kharana atamnana mai tharamba oiramba yai haina phongdorakhi maki dukan si longlon silamaga aina example sak chakum amtang saba hoga ai chai na paula hoga ai central ko fabric na kanbirami adumaku singnabadi dukan si short circuit na te kendan alama te mai mikalaga anjarapani yunda masi kanagumba nuaitaba ai nuaitaba kanguna makada petrol gumba kagumba ai laga injin laga thawni ai dia mana indai Hauzik sanabagi pawmuk lobirese Ngasigi sanabagi pawda Kanglei Park Students Association na English singani taragani thoidagi hauduna pangthokduna lakpa Kanglei Mega Sports Festival handaki chahi gi su mangarak suboina March kungani thoidagi kungateret fawba tongan ba mafam singda pangthoklagani hari Chalo Youth Union Club na sinduna thasigi tang amadagi club asigi ground da team kunga marina group nipan thokna khaidoktuna chathariba Chalo Cup Taruk Suba Lamlai Kendra Village West Men's Open 7A Side Football Tournament ke ngasi sanakiba ahum suba quarter final da RUB Pungdong Bamna YYC Yorbumbu Gold ahum amada Mari suba quarter final match da NEYO Sanjin Bamna EUC Kameng Kunjabu Gold Mari Sino da Maiti Piduna semi final jankre Ahanba semi final thasi ki tangkunda FC Lamlai amade RUB Pungdong Bamga sanagani ani suba semi final asigi tangkunga mathoida SDP Sector Team A amade NEYO Sanjin Bamga sanagani Juvenile Club Salam na Sinduna Club asigi ground da chathariba ahanba sta level Juvenile Club 7A Side Men's Open Football Tournament ke ngasi sanaki ba ahanba match ta Esker Pasoina SC के कदम पोपीबु गोल तरुक अनिदा मदे अनिशुबा मैच के सानकी बदा रियल मैड्रिड ना सदा कांचुपु गोल मंगा मरीदा माइती बिक्रे All Manipur Gymnasium Welfare Association की मीटिंग मखादा Athletic Brothers Association अबाना सिंधुना अहानबा Mr. Perfect Imphal East District Level Junior Open Bodybuilding Championship थासी के कुनगनिपान दा खेटिगांव Community Hall दा पांगथोकलगनी हारी Modern Club Chinga Makhana Manipur Veteran Cricket Association की मीटिंग मखादा अहानबा स्टा लेवल
Aribam Amutombi Sharma Memorial Color Dress Veteran Cricket Championship February Kungani Thoidagi Pangthoklagani hairi. Kumal Lampang Sports Complex ta thasi ki kundagi pangthokadoriba state level North East Games ta match official oinana ba match commissioner ani amasung referee taraga manga ki ming amphana laukthokre. Referee singna match commissioner da report tawrana ba khangle. Sports Department ki triathlon coach P Subhachandrana state asigi triathlon chawkhatnana bagidamak lupa listing tara triathlon association of Manipur da mateng pikre masigidamak association anungai ba phungdokli. Subhachandrana handak Guwahati ta pangthokiba tara nithoi suba South Asian Games da Indian team ge triathlon coach oike games asida Indian gold medal taruk lokhi. Hauzi makataba sanabagi pau boyai ningthojamdagi phangbigani. Thagachari ngasigi sanabagi pauda Tabungkhok football TS Birachandra Singh Football Academy Tabungkhok na sinduna Academy asigi sports complex ta team tarana group ani thokna khaidoktuna tha asigi tang 35 dagi sathariba tarani thoisuba under 16 state 11 TS Birachandra Singh Football Academy tournament ki ngasi sanakhiba ahanba match ta Yumbu Tabaspa Team A Tabungkhok na KRYC Irilbungbu goal ahum sinoda maithiba pikre. Tabaspa Team A Tabungkhok ki maipapagi goal ahum adu Shekhar Ben Johnson amadi tombana match ki taramari suba kunipal suba mari yankhimanga suba minita sankhibani. Tournament asigi ani suba match ki sanakibada LFA Team A Thinungaina Class A Football Club Kainobu goal ahum anida maithiba pikre. LFA Team A Thinungai gi maipapagi goal ahum adu NG Baupai A Napoleon amadi RB Seniona match ki taruk suba yankhai manga suba amadi yankhai nipal suba minita chanduna match asi maipakhibani maithi auraba Class A Football Club Kainogi golani aduna Ronald na match ki taruk suba amadi nifu taruk suba minita sankhibani Sathariba tournament asigi hayeng ahanba match ta LFA Team B Thinungai amadi Yumbu Tabaspa Team B ga sanagani ani suba match ta TDCFC Mayang Langjing amadi MSC Malonga sanagani Kaisham Thong Football ISLC Hodam Lerak Ahanba YIC Under 21 for aside men football tournament ki final sangkre. Manipur da football masana hena sakol hana bagi pandamda Youth Integration Club Kaisham Thong Maning Longjam Laikai na sinduna tha asigi tang Nepal dagi club asigi ground da team tara ni toina group mari thong na khaidutuna sathariba Ahanba YIC Under 21 for aside men football tournament ki ngasi sanakhiba Ahanba semi final match da ISLC Hodam Lerakna Class A Football Academy Kainobu goal ani amada maithiba biduna final sankhibani ISLC Hodam Leraki maipakpagi goal ani edu Siestar amadi Rautna match ki taramathoi suba amadi yankhai mari suba minita chanduna match asi maipakhibani maithi auraba Class A Football Academy Kainogi amata ngairaba goal adu Priyo Batana match ki 19 suba minita sankhi Sathariba tournament asigi ani suba semi final hayeng nungtil pung ani makai tabada Yumbu YIC Team B Kaisham Thong Longjam Laikai amadi NFC Sagolbal Moirang Leraka sanagani Charlie Football Aikhoi ki club Singjamai Oinam Thingen na sinduna club asigi ground da team kunithoina group tare thokna khaidoktuna tha asigi tang taramari digi sathariba ahum suba Oinam Charlie Memorial Open 5-a-side football tournament ki ngasi sanakhiba ahanba match ta Zone FC Asan Bingaina KYC Kainobu goal ama sinoda maithiba pikre Zone FC Asan Bingai gi maipapagi goal adu Bobby Sanana Mercy 16 suba minita sanduna match asi maipakhibani ngasi sanakhiba match asida Zone FC Asan Bingai sanaroi nauba amadi premda center referee na warning toki tournament asigi ani suba match ki sanakhibada PYYDA Pangai amadi Vikas Football Club Singjamai Maying Likai goal amata sanadana draw satkre Sathariba tournament asigi hayeng ahanba match ta NOFC Okram Likai amadi Sangai Football Club Thangmaibanga sanagani ani suba match ta WFC Moirangkhom amadi Real Sagolbalga sanagani
Hozil loisilakpada ngasi nongmagi oiba ahinga sagi pau. ICAR Lampel Partaki Pangba Pauda Ngasigi Kwaidiki Sakiba degree Celsius Kumanga Dasmik Ani Kwaidiki Ingba degree Celsius Nepal Dasmik Ani Nukshita Yauba Ising Manil Gisang Ayukta Sada Marputara Nitoy Nungtilda Sada Nipu Doi Ngasigi Nong Haki Tara Suba Manipur Legislative Assembly ki tarahumdu Suba session hayeng dagi hauragani Jahi tara manga ki matungda BJP ki MLA ni hayeng Assembly da sarug yargani Jahi kharasi da healthcare da ahong bapurap pangamle lana pau sondok pi kanu haina health minister Pundathang Tonsing na phongdokre Amade Jing da Haksel ki phibam phagale harabasu Tamenglong District Hospital da di awat panapik thale Nasigidi ISTV na pizza pau matang sa lojere ming tabir basingbo amukana khurumjani